अहनबदा मरोइबा पाव कुकी मिलिटेंट सिंह पुलगा मैतेद लंदाबा याउरुबा पुलिस के हेड कांस्टेबल अमा सस्पेंड तौबगी मयोक्ता कुकी सिंह चुराचांदपुर इरांग हौरक्तुना DCSP की ऑफिस थुगाइख्रे गाड़ी मंगा मई थाख्रे कुकी अनि सिरे 15 रोम सोकले चुराचांदपुर डिस्ट्रिक्ट की DCS धारुन कुमार अमसुंग SP शिवानंद सर्वेबु ITLF न डिस्ट्रिक्ट थादोक्तुना चटखिनबा पुंग 12 की मतम थाख्रे चतब तारबदी गवर्नमेंट की ऑफिस सिंह लोइना थिंगजिनगरे हाइना कहलगले चुराचांदपुर की मिनी सेक्रेटरीट मई थाबद चेनब सिंह अमदी चुराचांदपुर की SP हारकदबनी हाइना लाउथोकलिबा ITLF की मथकता खुदकते एक्शन लौखलु हाइना कोकोमीना ताक्सिलगले ताराम नोकचरे हौजिक नुंथिलगी नोटिस विंडोगी पाव अरिबम रेस्माना पिजरे ngarang numidang pung 8 makhairom taba matamda Churachandpur district ki mini secretariat complex ta leiba SP ki office ta cookie protester cha kayana thomjinduna Churachandpur district police ke head constable Syamlal Paul bu suspend tawgi mayok ta yaning da phongdoktuna akan bi irang horakpada security force sing laksinaba nomai kapada miyoi ani sire 15 romna asokapan nangkhre thodok aduda laikhidraba cookie ani adude ledlaw khol gangte apokpa खांखोमांग गांगते नालोन हेंगलेप अमसुंग थांगुइलिन हाउकिप अपोकपा सैलाल हाउकिप एस कनन बैंक तुइबोंग चुराचांदपुर डिस्ट्रिक्ट ने अशोक सिंह चुराचांदपुर डिस्ट्रिक्ट हॉस्पिटल पुखतुना लेकनके हाइरे ngaraंगी कुकी मोप की इरांग अदु हेड कांस्टेबल श्यामलाल पोलना मखुत नोमई पाइदुना सिंगथक्त लैबा कुकी मिलिटेंट सिंगी बंकर अमदा मिलिटेंट सिंग पुन्ना मैते खुंद लंदाबा यावबगी फोटो सोशल मीडिया दा वायरल चलकपदगी चुराचांदपुर SP शिवानंद सर्वेना सस्पेंड तौबगी ऑर्डर अमा थोखिबबु यानिंगदब फोंगदोक्तुना हौरखिबनी कुकी सिंगना हेड कांस्टेबल अदुबु खुदकता मफम हंजिलहनगदौबनी हाइना डिमांड तौबनी हाइरे पुलिस तगी फंगबो पाव अमगी मतुंग इना ngaranggi irang aduda Churachandpur district mini secretariat complex manung da leiba DC amasung SP gi office sing yamna chauna amang ata thokre office building manung da leiba pochai punamak thugaiduna amadi mai thaduna mang takhankhre DC amasung SP office ki computer sing amadi yamna maru oiba documents sing mang takpada yauramba yabagi thajaba lei haire rapid action force ki gari ani yauna gari manga irang marakta mai thakre haire ngarang numidang kuki mop aduna SP office ki mathakta yungba India ki machu ahum ki phiral chingthaduna khongau nakhe nahal makai India ki national flag paiduna Indian constituency bu yamna ikai khumnabagi matau ulambadu ngarang di loina kauthoklaga yegnaba leibak amagi phiral gum chingthakiba aduda India lengak na kari thabak lokhut kadori haiba khangmangamdre yamlaba miyam aduna nungna thajinduna लाव खोंगदुना खरा अमना मखुत नोमई पाइदुना चथरकबा वायलेंस की थवंग अदुबो लाक्सिनबा RAF ना त्याग्या सेल कया कापखी अमदे नोमई राउंड कया सु कापगी मखोल सोशल मीडिया दा थगनरपा वीडियो क्लिप सिंगदगी खंगमंगमखे बस घूमता क्या गमता Ngumpul po.
Maraksida Churachandpur best tauba ITLF hype group asina thadorpa cherol amada ngarang numidang gi thodok aduda mi ani sikiba amadi yamdrabada kunmanga na sokiba adugi tekchak pumba DCS Darun Kumar amasung SP Sivanand Sarvena pugadabani haina mara sirakle ITLF की चेयरमैन पगिन हाउकिप अमसुंग सेक्रेटरी मुआन टोम्बिंग न मीडिया दा थादोरपा चेरोल अमदा हाई हाउकिबा था कया असिदा मैतै पुलिस पर्सनल कया इफोंग फोंग न खुलाई पाइबा मियोय सिंगा पुनल लेमिनबगे अमदे करिगुंबा मतमदा कुकी खुन सिंगदा नौमैन कापगी वीडियो क्लिप सिंग अमदे फोटो सिंग मसिंग खंगदना सोशल मीडिया दा संदोरखिबा लैख्रे अदुबु मखोयगी मथक्तदि एक्शन अमता लौखटखिदे हाइरे अमरोमदना कुकी जो पुलिस अमबुदी विलेज वॉलंटियर्स सिंगा फमिनबगे फोटो वायरल चटपदगे खुदक सस्पेंड तवी हाइरदना ITLF न हाई हौजिक मणिपुर लैरिबा चयतबा असिगी मरमदा अवांगबा थाकी पुलिस ऑफिसर अमा ओइना SP अमसुंग DC ना मुन्ना खंगलबने मखोय अनि चीफ मिनिस्टर ना चुराचांदपुर दा प्रॉब्लम थोखनबा ट्रांसफर तौरकपने अदुना मखोय दा सिनरकपा थबक सिंग मतम मंगहंदना पांगथोरकपने हाइना चेरोल असिना मरा सिरे ITLF na DC amasung SP ani asi tribal area da makhatana leibe yahalloi SP na thokiba suspension order adu khudakta handokadabani aduga mahak pung kun mari gi manungda Churachandpur district thadoktuna charkhigadabani aduga DC su district asi thadoktuna pung kun mari gi manungda charkhigadabani hairiba matam asi gi manungda chataba tarabade government gi office punamak thingjingani amade matungda thorakpa thabak sing थौदोक सिंगी टेक्चाक पुनमक मखोय मसाना पुजगदबनी हाइरे ngarang sikraba ani adu kuki jo athobani haina mingthon pibaga loinana makhoi ani government ga yanaba amagi makhada leiron changani ngarang nongmai kapada yawba security personnel singi mathakta inquiry chathaduna maral leiba sing logi oiba cherak pigadabani haina so ITLF na taksilakle loinana ngarang February 15 da thokiba miyam gi ihau amade misi minagi thodok adubo The Wall of Remembrance Massacre haina khangnaragani haina so ITLF na wareb laure hairi amaromda ngarang mioi ani sikiba aduga kaya amna asok apan nangkiba adubu yaningdaba phongdoktuna ngase ITLF na Churachandpur da shutdown kokre Churachandpur district ta oirakliba law and order gi phibam asida Manipur lenga ki home department na ngarang ahing nongyai matung pung amaga minute nifu dagi hauraga numit mangani gi oina district asigi mafam pumbada VPN gi mobile internet data service tingjinkhre marak sida Churachandpur district ta mobile internet amadi data service tingjinbada district asiga lonaba Bisnupur district ki mafam kayadasu mobile internet phangre haina media da wakalakle Churachandpur ki mini secretariat mai thabada chenaba sing amadi ITLF na Churachandpur ki SP hatkadabani haina lauthokliba asida India lengak na makhoi gi mathakta action laukhatrabadi Indian citizen amu oina Manipur miyam su India gi mayokta leirakani haina Coordinating Committee on Manipur Integrity Kokomi gi coordinator Thokchom Somrendrona phongdokre ngasi lampheda leiba United Committee Manipur UCM gi office ta pangthokiba Paugi mifam amada wafam asif phongdokladuna Somrendrona hai ngarang Churachandpur da thokiba thodok adu chinkuki narco terrorist singi marakta nomai kapa yaukhiba police officer ama suspend tawbagi wahauda thokpa irang nate mini secretariat ki office mai thaduna makhoi gi documents sing manghanduna makhata na Manipur da makhoi leithaba yanaba honaba thorakpa irang amane mini secretariat yauna SP office amadi SP quarter mai thabada chenariba mioi sing athuba matamda India lengak na ahakpa cherak pigadabane Government of India amadi Manipur lengak na kuki sing na chatharakliba thawong sing mayek sing na khanglabani na makhoi gi mathakta kari action lokhatle haibadu chayol amagi manungda Manipur gi miyam da khanghanduna miyam na chingnariba asigi thazaba India lengak na pigadabani hainasu phongtokhi Rang khoi thawdoma khoi sin ku kina ko terrorist na ko bai thawdu lai ba Churachandpur da thokhiba thawdo haibadi sin ku kina ko terrorist khusamnarga khoi nomai ka pa yawo bindarama suspend tawrubadagi khangokdan thokhiba thawdo du yamna angak pa haitare khoina angak pa thawdo bani lawi khoi ku komina haibadi masi madugi nungi wa to ama situation le ne na lawi masigi nungi wa to ti no haibadi haibata da khoi gi narco terrorist na nahan khoi CM na Manipur da khoi NRC base year si 1961 da werani hairakpa maduda makhoina madugi suspend du ki khudong jaba lorga khoi gi Churachandpur gi mini secretary da laiba document khudima
mai thadu khargadi makha ta na point le thabu ya na gi plan ko na ba tha ki mai ni hai basi ko ko mi sai de ki thamjage ngam bala long ni masi gi tap cha ba mar ma gi hai di sa khoi gi habindar ri ki sinati mamang na khoi gi JDO ma to gi da ka shi to gi na te suspend to gi da adubu ngai kan khangdna ku kinar ko terrorism chang chang ba adu khulai ka pa yaw ba ko mi cham yam ka pa yaw ba ma suspend to gi ma ta mini secretary yauna tongan tongan ba mafam sing hai DC gi water the SP gi office the police station asna simba mayama mai thadukna mahangi ba hai se masi ko gi yam level thiba amadi yamna matat yaw da ba community yamna miyam na to gudam ne hai sima ko gi sai gi to jege ade amana hoji ko gi government of India amadi state lenga da ko mi sai ti khangan jani mudi ko gi ITLM da ko gi hai BSBS pung ko ri mun da kukina kupai to jaga singa lebe yaro hen lo thore ba masida ko gi government of India tumin le selagadi ma gi hidil ji na kari no ha ko yuji bok chamam ne ha ta ko da angak pa ma phawai ma ko ni khumum thoi ko gi hoki ba 15 August 20 January da ko kuki singna flag ta sel to na ri no mai ge ya na to da kari ta hai de to sel ma mayam ji ma le miyam ko khangge khangna sum tumin le sem je kan ta dong le ba je masi akoi kokumi saitegi yamna angak pa ma phawa aduna khogi saitegi hajening ri smaina la thoiba ITLF adegi mini secretary mai thar miyam maduda saru ya miyam se marani loina karam kadai phu numil ma dia lai ma pirga phagat kada me ha se kokumi saitegi thamjani madu pakhat bata di akoi khogi miyam su manipur miyam su khogi india ki city jala ma oina koi lejer ba manipur miyam su akoi karigumba india ki mayo pele tani ha se koi government india ki bapam thamjan ngasi nongalamdai pung 3 rom tarakpada singjamai chanam pukri mapal da leiba chanam Thomas Kauba chahi 80 rom suraba mioi amage una mathak makha saba yum ama khangaudana haurakpa maina tumna chakre mai chakpa aduda yumbu oiriba Thomas maina 80% chaktuna sokpadage Rims Hospital da pukhatuna leikanare mai chakpa thodok adugi paw hek phangbaga Manipur Fire Service ki team laktuna thangnaba yum singda sandokadabadagi kanba ngamhore haire mai aduna thangnana leiba chanam Rudragi yumgi saijin khara chakpa haurakpada Fire Service ki team aduna muthatke thodok aduna lupa kayamuki belu oigidaba podlam sing mang khrabano haiba khangmangamdre amromda Socio Economic Industrial and Cultural Organization Saikoge General Secretary Bidajit Chanamna thokpa cherol amana Manipur Fire Service ki team na asokpa yumbu Thomas Puchak liba mairak-tagi lauthokduna hospital da matam chana pukhatpi babu awangba thakta thagalakle loinana mai aduna thangnaba yum singda sandoklamgadabadagi matam chana thingduna kalhaubaki damaktasu Manipur Fire Service ki kangbubu thagatpa phongdorakle lakadoriba Lok Sabha gi mikhal asida BJP gi mihut kanaba kahanba pamde BJP gi MP lehenba pamde maramde parliament mifamda makoi karisu kanade masida sunatana thoklib irang asida India lenga kal lautuna ba mawongda kuki lalhauba singda insinduna Manipur thugaina ba honariba lenga ase lehenba pamde haina All India Trade Union of Congress ki General Secretary Laisram Sotin Kumar na phungdokre wafam sing asi Samyukta Kisan Morcha Joint Platform of Central Trade Union amasung Independent Sectorial Federation na sinduna Irabot Road ta pangthokhiba wakat mifam aduga mari leinana phungdokhibane wakat mifam aduga mari leinana Sotin Kumar na hai BJP lengak na India da leiriba thomi singi hingbagi right ningthina pibide anti worker law sing pass tawduna thabak oina onthorakpagdagi thomi singna mafam kayada irang horakle masida sunnatana makhoige yanadaba state lengak singda democratic rights sing khongaunari athingba kaya thamjalle India da leiriba chaurba industry factory na chingba kayada lomi kayana puthokpa pothok singi mamal laptop pa mamal handana leble aduga senjau paiva singi godown yoraklaba matamda makhoina lepning ba mawongda mamal chauna leptuna potiole laumi singi oina makhal khuding maki lau singu bagi pothok lengak na leiba matamda apikpa mamalda phanganba loina na sendol kokpa ngamnaba laumi singi loan kokhanaba demand tawre thaumi singi oina थागी ख्वाइदगी पिकपा खुसुमल लुपा लिसिंग कुंतरुक्ता लेपनबा लेंगाकना पास तौखिबा अनौबा लेबर कार्ड सिंगसु नौना यंगसिनबियु हाइनसु फोंदोखे
corporate mayamna longmi ki pothok mayam se moi control makha da lei moi na lekna ko man de lepa aduga senjau pai bisni gudam yor matung da di moi na mukka ma chau chau lo ka thador ko da gi praja du bharat mayam khang ki rang nani sok ising ani ga kunga mitoi sidagi na kunga ndoi wer ko smau और लोमी लाखों मरता आत्मा का तो भारत की इतिहास का अमुक तत्व फिर लोमी लाख गया ना सही ये माँ सुपना दिल्ली के कोई बदन दरबार तो नीचा थे कि कुछ शीरो सीखो कर मोदी जी का सीन तो हम लोग हम लोग है तना नहीं विवाह दोत्री स्ट्राइक लिए मान करे तो हम कोई सिया बस्ता से मसीह का मरुइना कोई लोमी से मोदी शासकी मकारा मागी प्राइवेटाइज होगा प्राइवेटाइज होगा कोई मणिपुर सु जिक बैंक कॉर्पोरेट फेनोमेन कोई LIC लेगा BSNL में हम प्राइवेटाइजेशन तो कोई और जिला में बंदा कोई कोई में हम ज़्यादा बहुत हुआ Mayai Kaba Chinjak Singi Matangda Mahiloisung Singda Awareness Pinaba Club Semduna Thamba Amade Higher Secondary Singda Mayai Kaba Chinjak Singamari Lainaba Secretary Thamba Mathautai Haina Social Welfare Ki Director Ngangum Utamna Phongdokre Wafam Masing Asi Manipur Commission for Protection of Child Rights MCPCR Amade Samagra Siksha Manipur Napuna Khusam Naduna Convergence workshop among stakeholders working in the field of child rights and protection Haiba Hiramda Manipur Press Club ta pangthokiba workshop ta mahagna phongdokhibani Thoramaduda MCPCR gi chairperson Kaisam Pradeep Kumar Samagra Siksha Manipur gi additional state project director Soraisam David Amade director Ngangum Utamna Maroiba Mithung Singh oina sarugyakhe Thoramaduga mari leinana Ngangum Utamna phongdorakpada Juvenile Justice JJA की मतुंग इना एक असी महिलोइसंग सिंगदा मपुंग फाना थमगदबने खुनाई असिदा मयाई काबा चिंजाक नमंगहलबा इंखलकलिबा महिरोइ सिंगी मसिंग इसिंग इचाउगुमना नोमा नोमगी हेंगलकले की प्रोविजन अनिसी स्कूल दा थेपिनबा जेबीओ जिंग इंस्ट्रक्शन पिबिरगा मुतंग तोहंदिबा अतोपा अमा हाइरिबा कनोसिदा पनबा मना अखोगी स्कूल खुदिंगी मयाई काबा चिंजाकी मरमदा नैननबा खन्ननबा अवेयरनेस संलोकनबा अंगांजिंगी ओइबा क्लब अममम थाबियु हाइबा अदुना हायर सेकेंडरी कॉलेज दि अखोई स्टूडेंट यूनियन लेबगी चनबी हानदगी लागला हाइबा लेय कल्चरल सेक्रेटरी आदि फाइनेंस सेक्रेटरी स्पोर्ट्स सेक्रेटरी आइना तौरगा होरिदि लेय मसिदा अखोगी सब्सटेंस यूज गा मरी लेनबा सेक्रेटरी एमा तुम हजन बिदे आइ Manipur thokliba lan asida hakthengna leikidraba amade victim oiraba imung manung amade sunomdana nomagi chara tanduna hingjaramba singi macha masu sing lagliba academic section 2024-25 asidage one nation one education for all haiba theme da chapchaba khongthang athubada laukhatlu haina liglam ngakpagi spokesperson Bikramjit Rajkumar na phongdokre ngasi Manipur Press Club ta pangthokhiba pawgi mifam amada wafam asi phongdokladuna Bikramjit na hai lan asida hakthengna thengnariba victim singi macha masu singe tungi lambida amamba ama oirakpaga loinana mahai masing tambang ngamdabagi tengtha khol kayana nilakliba asi mari leinaba authorities singna yengsinbiyo wafam asi education minister na athuba matamda mideng changduna laikhidraba singi macha masu singbo tongan ba consideration khara tawbirakani haibagi thajai naran sainagi laibak thiba thodokta leikidraba takhel dage el inau gi macha nupi loop asina mega manipur gi board of directors amade principal the school asida tamhanaba haijiroba matamda school asina free schooling tohangani haibagi thajaba pirak babu thagatba phongdokhe loinana school college university singnasu local level da khanaduna lokhatpam thokpa thabak sing lokhatuna laikidraba singi macha masu singda lemna mahai masing tamhanba natraga laikidraba singi macha masu singda hiram asiga mari leinaba khudong chaba khara pigadabane lairiba oza amadi mahairoi singi organization singnasu leiba ki maru oiba tanpham asida thoraktuna corona virus laichetagi fagalakpada ngairingai cherak asida lan asina amuk hakthengna sokhalaba tungi career mangdoraba generation ama kanbada achoba thodang loduna luchingbiu hainasu apel tawkhe
Education Minister yang mati cara portfolio si yang sana ba well educated minister dina legislative sing macha masu gi namakta kari gumba consideration khara thu matang tar bani habi thajaba do paina thamjari amasung akoi gi jail chawba mega manipur school na koi gi ngaran sinagi thongok da legislative el inau gi macha nubi gu class 2 fawa koi free schooling tamani duna lupasina hajar boda support of the namakta thagat pamundu jai amasung akoi gi school college amadi university sing level da local level da khana biduna koi gi legislative thawai tha ka sing gi athobo sing hadi government job su tawja ba sura nungma gi hingba leiba me amasi gi masa masu sing gi balami da school college sing su sarkar ka phongai dana mai mai gi lekai gi ken gi ana pada level school sing su consideration kra ta ta tongan khung sa kra tv duna satra sing asi lausun biduna koi la negotiation 2024-25 asida amat to education ma bibi nawa koi leijai ba koi leijai ba koi private school university college sing da koi na update to jari Paugi merak that na atin berbre amatang lominasi. Forty years of trusted diagnostic service, Babina Diagnostics. Welcome you all to UNAPO School Channel, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Diabetes ko loy na hinglibasing thamagi manungda control to ngamlei. Urea creatinine wangbasu thamagi manungda hanthaba ngamlei. Khom hamba nungai tebasu numit mangani gi manungda fahanba ngamlei. Bile saibadi nungsan nabasu chama da chama fahanba ngamlei. Cholesterol wangba numit kunida normal oiba ngamlei. BP wangbasu thamagi manungda normal oiba ngamlei. Fatty liver oibasu thamagi manungda fagathanba ngamlei. Pumnamak natural oiba hidak makalna laing jabani. Hakchang na sokadaba side effect amata leite. Makata na hidak chabagi mathausu tararoi. Hena kupa parogidamak ngasimak langsin birau Diabetes Hospital Soibam Leikai Ayangpali Road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Break matung taram nok chari makhata ba pau pizari Manipur State Star Maker Organization Musona Housing Thokli Irang Asina Maram Oiraga tongan mafam singdil leiriba lan asibu thona fana mayok nariba khungak pa singi mafam da chatuna tangai fadara changba podlam sing pikre 8043 more 8011 Churachandpur unit thamna pokpi amade arong nam nongmai khongi village volunteer force singda musogi member singna angam mateng pangduna hand glove inner garment sleeping bag toothbrush soap colgate amade first aid ki mathau taba podlam sing pikhibane Manipur lenga ki pukning singsiladuna irang asi athubada loisin binaba mari leinaba authority amadi central government da taksin binaba organization asi ki members singna pukning singsilakle ado awat pari pitana mani khangi police ko kitang matai waida hai pa arambai tibol gi tim hai tare koi de dikhra ke sikram ponderi sidana kyam la koi ga ni ado bu awat pa me am sin to koi makhata bata kasina han mali sumna koi na entry point number lobja ba wari koi ju sai stam ka gi le men sina koi na pa me ya ba koi member sin na koi ha ma gi na da na tha khai gi ba koi chekana da khara chekana da
कोई पांच है ना उसको लेना पड़ेगा कोई कहीं मखा दा वाला पाले के तो पाँव पाँव रहता है नीचे जाते वाला शो में वाला शो ये नहीं करी दा इन्हें वाला पाले कोई कुछ नहीं कर पे आप कैसे के तो मैं आप ये लेकिन ये बात को भी आप है बने से जो मते मुझे बात को कोई ना से के साथ अरोइबदा मरोइब पाउ हना पिजरे कुकी मिलिटेंट सिंह पुल्लगा मैतेद लंदाबा याउरबा पुलिस के हेड कांस्टेबल अमा सस्पेंड तौबगे मयोगता कुकी सिंह चुराचांदपुरदा इरांग हौरक्तुदा डीसी एसपी की ऑफिस थुगाइख्रे गरी मंगा मई थाख्रे कुकी अनि सिरे कुनमंगा रोम सोकले चुराचांदपुर डिस्ट्रिक्ट की डीसी एस दारुण कुमार अमसुंग एसपी शिवानंद सर्वेबु आईटीआरएफ ना डिस्ट्रिक्ट थादोक्तुना चटखिनबा पुंग कुनमरी की मतम थाख्रे चतब तारबदे गवर्नमेंट के ऑफिस सिंग लोइना थिंजिनगरी हाइना कहलकले चुराचांदपुर की मिनी सेक्रेटरीट मई थाबद चेनब सिंह अमदी चुराचांदपुर की एसपी हाटकदबनी हाइना लाउथोकलिबा आईटीआरएफ की मथकता खुदक एक्शन लौखदो हाइना कोकोमीना तक्सिलकले हौजिकी ओइनदि मतंग असिदा नॉर्थ ईस्ट विंडोना पिजबा पाउ लोइसिनजरे मिटिंग ताबिरिबा पुनमकपु थगचरे।